Asise Rina Rai mem na sinbane kana Delhi da pangthokpa kana present aido photo na sab tar pane duka state costume amasung Miss Photogenic ka taban date 7 da pangthokpa ne ado hauzik loi aido aduga international gi present gi ai selection tawre adu duga mu chatna na sem sari school sing sida haidi akhoi gi kano tawri se lack of awareness oida bagine wat bagine na khalle haidi sumaina tawbi base akhoi bu support tawbo oi tar di akoina reasoning iba awareness sing na akhoi gi trans sing haugalai iba trans sing sida wakhan pi ga doine ba akhoi sing na sumaina pi haudraga di haurei ba moisu phangoi doine ba support kodimak se do Manipur da lai ba myam praja myam kodima khoi su support tawbiyo haidaninge thamjani